Manipur ki Governor LP Acharya state asida lady batuan bakunai gi miyosing maheiroi lop sing amadi maroi ba meeyam gi leader sing Punna Chatmin-Naduna Manipuri Shanti Amadi Chaokhatpa Puraknaba apel Tourakli ngasi Governor na thadorok pacherol magi matungina lady ba problem asada hingsa na warishin purakpangam loi Shanti Amadi meeyam gi mating tana kunai gi Chaokhatpa Purakani Manipur se land of jewel hariba si panghai da haibanate India gi hiram khudingda Chaokhatla liba state asi matam sangnadagi maroina saruk yaduna laglibani adubu state ase haukiba tha kharada irang thoktuna thokaningda bathauda wathokya tholakpadagi central amadi state lengakna state ase da mahausagi punsida hanjilhana bathabak paikhataba yaraktre nauna na haurakliba irang ase governor ama oina yamna lumna lawi irang ase matau karamna loishingani haibada miyamdagi wakal losing amadi mateng mathautai state ase da irang ase loishina bokhona bada governor na public leader maheiroi sing leader amadi Miyamga watanaduna lakli masigi mathakta security agency singi achoba thodangna Shanti gi warishinama semkatpa mathau tari haina governor gi waru asada yaurukli